ꯀꯁꯥꯔ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯁꯤꯜꯆꯔ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗꯗꯤ ꯈꯔꯗꯪ ꯁꯟꯗꯣꯛꯅ ꯍꯥꯏꯐꯝ ꯊꯣꯛꯂꯦ꯫ ꯃꯔꯝꯗꯤ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯑꯋꯥ ꯑꯅꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯝꯗꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯈꯤꯕꯅ ꯃꯅꯤꯄꯨꯔ ꯃꯌꯣꯜꯗꯒꯤ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯃꯥꯏꯜ 130 ꯔꯣꯝ ꯂꯥꯞꯄꯗ ꯂꯩ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯔꯣꯏꯕ ꯄꯟꯈꯩꯗꯒꯤꯗꯤ ꯃꯥꯏꯜ 24 ꯈꯛꯇꯅꯤ꯫ ꯀꯁꯥꯔ ꯖꯤꯂꯥꯗꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤ ꯖꯤꯔꯤ ꯀꯧꯕ ꯇꯨꯔꯦꯜ ꯑꯃꯅ ꯈꯥꯏꯗꯣꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡꯁꯨ ꯂꯩ꯫ ꯁꯤꯜꯆꯔ ꯍꯥꯏꯕ ꯑꯁꯤꯗ ꯆꯨꯝꯅꯒꯤ ꯄ꯭ꯔꯖꯥ ꯉꯥꯛꯄꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕꯇ ꯅꯠꯇꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯤꯐꯥꯏ ꯔꯦꯖꯤꯃꯦꯟꯠ ꯂꯩꯖꯔꯕꯁꯨ ꯑꯃꯁꯨꯡ ꯑꯁꯥꯝꯒꯤ ꯖꯤꯂꯥ ꯑꯌꯥꯝꯕꯗꯒꯤ ꯍꯦꯟꯅ ꯌꯨꯔꯣꯞꯀꯤ ꯃꯤꯁꯤꯡ ꯌꯥꯝꯅ ꯂꯩꯖꯔꯕꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯤ ꯌꯥꯝꯅ ꯆꯥꯎꯕ ꯁ꯭ꯇꯦꯁꯟꯗꯤ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯆꯥ ꯊꯥꯕ ꯃꯤꯒꯤ ꯀꯥꯡꯂꯨꯞ ꯌꯥꯝꯅ ꯂꯩ ꯑꯃꯁꯨꯡ ꯆꯥ ꯊꯥꯐꯝ ꯂꯝꯄꯥꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯆꯥ ꯊꯥꯕꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯄ ꯑꯃꯁꯨꯡ ꯆꯠꯈꯤꯕ ꯇꯧꯏ꯫ ꯃꯔꯨꯑꯣꯏꯅ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯕ ꯃꯇꯝꯅꯤ꯫ ꯃꯔꯝꯗꯤ ꯃꯇꯝ ꯑꯁꯤꯗ ꯍꯞꯇꯥ ꯑꯃꯃꯝ ꯆꯨꯞꯅ ꯁꯒꯣꯜ ꯂꯝꯖꯦꯟ 2-3ꯂꯛ ꯇꯧꯏ꯫ ꯑꯅꯛꯄ ꯑꯃꯁꯨꯡ ꯑꯔꯥꯞꯄꯗꯒꯤ ꯃꯤ ꯀꯌꯥꯁꯨ ꯂꯥꯛꯅꯩ꯫ ꯁꯤꯜꯆꯔ ꯍꯥꯏꯕ ꯂꯝ ꯑꯁꯤꯗꯤ ꯍꯧꯈꯤꯕ ꯆꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯎꯖꯈ꯭ꯔꯕꯅꯤ꯫ ꯁꯣꯛ 1970ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜꯁꯦ ꯂꯣꯁꯥꯏꯁꯤꯡꯅ ꯊꯣꯛꯍꯟꯈꯤꯕ ꯑꯃꯥꯡ ꯑꯇꯥ ꯑꯋꯥꯕ ꯀꯌꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯨꯔꯕꯅꯤ꯫ ꯑꯥꯏꯖꯣꯜꯒꯤ ꯂꯥꯟꯕꯟ ꯑꯗꯣꯝꯗ ꯁꯤꯐꯥꯏ ꯀꯥꯡꯕꯨꯅ ꯆꯤꯡ ꯑꯗꯨ ꯌꯧꯅꯕ ꯑꯃꯁꯨꯡ ꯂꯣꯁꯥꯏꯁꯤꯡꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯊꯕꯛꯇꯨꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯂꯥꯛꯈꯤꯕꯁꯨ ꯀꯌꯥꯅꯤ꯫ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏ 2ꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯈꯤ ꯂꯣꯁꯥꯏ ꯀꯥꯡꯕꯨꯅ ꯑꯣꯠ ꯅꯩꯕ ꯑꯗꯨꯗ꯫ ꯍꯞꯇꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯃꯍꯥꯔꯥꯖ ꯑꯣꯏꯔꯝꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯎꯅꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯅꯥꯎꯅꯤꯄꯥ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯕꯗ ꯕ꯭ꯔꯤꯟꯗꯥꯕꯟꯒꯤ ꯁꯦꯡꯂꯕ ꯃꯐꯝꯗ ꯆꯠꯆꯔꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯤꯄꯥ 3ꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯈ꯭ꯔꯤꯁꯃꯥꯁ ꯃꯇꯝ ꯌꯧꯔꯛꯄꯗ ꯁꯒꯣꯜ ꯂꯝꯖꯦꯟ, ꯖꯒꯣꯏ, ꯆꯥꯛꯆꯥ ꯍꯩꯖꯥꯅꯕ ꯀꯌꯥ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁꯔꯤꯛ ꯈꯤꯡꯕ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯑꯅꯧꯕ ꯆꯍꯤ ꯍꯧꯔꯛꯄꯗ ꯁꯥꯊꯤꯅ ꯃꯥꯡ ꯇꯥꯛꯄꯒꯤ ꯄꯥꯎ ꯄꯨꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯊꯣꯡꯗ ꯂꯥꯡꯁꯤꯟꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯜꯍꯧ ꯑꯗꯨꯒꯤ ꯑꯀꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯐꯕ ꯃꯑꯣꯡꯗ ꯅꯝꯊꯅꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯍꯥꯟꯅ ꯐꯣꯡꯗꯣꯔꯛꯀꯗꯧꯔꯦ꯫ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯋꯥꯔꯤꯗ ꯑꯃꯁꯨꯡ ꯆꯍꯤ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯪꯈꯤ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯖꯒꯦ꯫ ꯁꯤꯜꯆꯔꯗ ꯍꯦꯛ ꯊꯨꯡꯕꯒ ꯅꯨꯃꯤꯠ 2-3ꯔꯣꯝꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯦ꯫ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯁꯨ ꯈꯪꯅꯔꯦ꯫ ꯚꯥꯔꯠꯇ ꯂꯩꯕ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯑꯅꯧꯕ ꯃꯤ ꯑꯃ ꯊꯨꯡꯂꯔꯕꯗꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯄꯤꯔꯛꯏ꯫ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯥꯏꯟꯒꯨꯝꯕ ꯆꯠꯅꯕꯤ ꯃꯈꯜ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯤ ꯑꯁꯤꯒꯨꯝꯂꯕ ꯍꯔꯥꯎꯅ ꯑꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯐꯪꯖꯕ ꯄꯥꯝꯂꯕꯗꯤ ꯁꯣꯏꯗꯅꯃꯛ ꯏꯪꯂꯤꯁꯀꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯅꯪꯒꯤ ꯄꯦꯟꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯌꯨꯝ, ꯂꯩꯖꯕ ꯃꯥꯜ ꯆꯥꯡ ꯄꯨꯝꯅꯃꯛ ꯅꯪꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯒꯅꯤ꯫ ꯍꯣꯏ, ꯊꯦꯡꯅꯒꯗꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯕꯨꯗꯤ ꯂꯩ ꯚꯥꯔꯠꯇ ꯂꯩꯕ ꯃꯇꯝꯗ, ꯑꯃꯁꯨꯡ ꯀꯌా ꯑꯃꯁꯨ ꯃꯥꯡꯖꯩ ꯍꯥꯏꯕ ꯈꯟꯅꯩ꯫ ꯑꯗꯨꯕꯨ ꯚꯥꯔꯠꯀꯤ ꯑꯇꯩ ꯃꯐꯝꯗꯗꯤ ꯑꯁꯤꯒꯨꯝꯂꯕ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯧꯖꯥꯜ ꯍꯩꯕꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕꯗꯁꯨ ꯎꯕ ꯐꯪꯂꯣꯏ꯫ ꯅꯍꯥꯛ ꯀꯅꯥꯅꯣ, ꯄꯨꯟꯁꯤꯒꯤ ꯁꯤꯟꯐꯝ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪ ꯄꯥꯛ ꯆꯥꯎꯗꯕ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯀꯌꯥ ꯑꯁꯤꯗꯤ ꯅꯪꯅ ꯆꯪꯖꯐꯝ ꯄꯥꯝꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ꯫ ꯄꯩꯁꯥ ꯐꯪꯂꯤꯕ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯒ ꯁꯤꯐꯥꯏꯒꯤ ꯑꯆꯧꯕ ꯐꯝ ꯄꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤꯗꯤ
ꯃꯥꯒꯤ ꯐꯝ ꯑꯃꯗꯤ ꯐꯪꯅꯔꯤꯕ ꯁꯦꯜ ꯀꯌꯥꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨ ꯅꯠꯇꯕ ꯃꯤ ꯑꯇꯩꯁꯤꯡꯒꯤ ꯃꯇꯥꯡꯗꯗꯤ ꯅꯍꯥꯛꯅ ꯏꯪꯂꯤꯁꯄꯨ ꯑꯣꯏꯔꯕ ꯊꯥꯞꯂꯕ ꯂꯝꯗꯝ ꯏꯪꯂꯦꯟꯗꯒꯤꯕꯨ ꯂꯥꯛꯄ ꯑꯣꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯩ, ꯅꯪꯉꯣꯟꯗ ꯊꯧꯖꯥꯜꯂꯍꯦ꯫ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯇꯤꯟꯅꯈꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛꯀ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯄꯥꯝꯕ ꯑꯃꯁꯨꯡ ꯑꯩꯅ ꯋꯥꯔꯛꯂꯕ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯄꯥꯝꯖꯔꯛꯂꯕ ꯃꯇꯝꯗ ꯍꯦꯟꯅ ꯑꯗꯨꯝ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕꯤꯈꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯄꯨꯝꯅꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯍꯧꯔꯒꯅꯤ꯫ ꯂꯥꯏꯕꯛ ꯐꯕ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯄꯤꯅꯕꯤꯅꯕ ꯅꯤꯖꯔꯤ꯫ ꯑꯇꯦꯟꯕ ꯃꯇꯝ ꯈꯔ ꯁꯤꯜꯆꯔꯗ ꯂꯩꯕꯗꯨ ꯂꯣꯏꯔꯗꯨꯅ ꯊꯨꯅꯃꯛ ꯑꯩꯈꯣꯏ ꯍꯨꯝꯅꯤ ꯁꯨꯔꯛꯄꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯛꯂꯦ꯫ ꯑꯍꯥꯟꯕꯗ ꯖꯤꯔꯤ ꯌꯧꯕ ꯐꯥꯎ ꯂꯥꯛꯄꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯈꯤ ꯃꯗꯨꯗꯤ ꯄꯥꯛ ꯆꯥꯎꯅ ꯁꯟꯗꯣꯛꯈ꯭ꯔꯕ ꯖꯪꯒꯜ, ꯂꯝꯗꯝ ꯑꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯅ ꯑꯍꯤꯡ ꯆꯨꯞꯄꯗꯨ ꯅꯣꯡ ꯆꯨꯈꯤ ꯑꯃꯁꯨꯡ ꯑꯌꯨꯛ ꯑꯣꯏꯔꯛꯂꯕ ꯐꯥꯎꯕꯗ ꯑꯗꯨꯃꯛ ꯆꯣꯠꯂꯤ, ꯅꯣꯡ ꯃꯔꯤꯛ ꯃꯔꯤꯛ ꯆꯨꯔꯤ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯂꯤꯁꯤꯡꯗꯨ ꯑꯣꯟꯊꯣꯛꯅꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯄꯨꯕꯤꯅꯕ ꯆꯤꯡꯒꯤ ꯃꯤꯁꯤꯡ ꯐꯪꯂꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯃꯁꯥ ꯃꯎ ꯐꯖꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯈꯜ ꯃꯈꯥ ꯑꯌꯥꯝꯕ ꯆꯤꯡꯒꯤ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯨꯀꯤ, ꯇꯥꯡꯈꯨꯜ ꯑꯃꯁꯨꯡ ꯀꯕꯨꯏꯅ ꯆꯤꯡꯕꯅꯤ꯫ ꯑꯩꯒꯤ ꯀꯔꯤꯃꯠꯇ ꯍꯥꯏꯅꯤꯡꯗꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯀꯟꯕ ꯃꯤꯗꯥꯁꯨ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯐꯤꯔꯣꯜ ꯏꯁꯦꯠ ꯁꯦꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯉꯛꯁꯝꯗ ꯒ꯭ꯂꯥꯁꯀꯤ ꯑꯔꯪ ꯑꯔꯪꯕ ꯐꯖꯕ ꯂꯤꯛ ꯄꯔꯦꯡꯁꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯁꯤꯡ ꯑꯗꯨ ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯅ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯂꯒ ꯀꯣꯔꯣꯛ ꯀꯣꯏꯅ ꯊꯝꯕ ꯃꯈꯨꯜ ꯑꯗꯨꯗ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯄꯣꯠꯁꯤꯡ ꯅꯝꯁꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯆꯦ ꯃꯀꯣꯜ ꯑꯃꯗꯤ ꯋꯥꯗꯒꯤ ꯀꯛꯂꯒ ꯁꯦꯝꯕ ꯈꯨꯖꯤꯒꯨꯝꯕꯁꯤꯡ ꯑꯗꯨ ꯐꯟꯗꯣꯛꯍꯜꯂꯒ ꯌꯥꯝꯅ ꯆꯥꯎꯅ ꯃꯒꯨꯟ ꯂꯩꯅ ꯎꯍꯟꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯁꯝꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯀꯛꯏ꯫ ꯇꯥꯡꯈꯨꯜꯁꯤꯡꯒꯤ ꯃꯀꯣꯛꯇꯤ ꯃꯌꯥꯏꯗ, ꯃꯃꯥꯡꯂꯣꯝꯗ, ꯇꯨꯡꯂꯣꯝꯗ ꯏꯁꯥꯡ ꯁꯥꯡꯅ ꯁꯝꯒꯤ ꯅꯥꯄꯣꯝ ꯑꯃ ꯈꯥꯛꯂꯒ ꯅꯥꯀꯟ ꯅꯥꯀꯟꯗ ꯁꯤꯠ ꯅꯥꯟꯅ ꯉꯛꯁꯝ ꯐꯥꯎꯕ ꯀꯣꯊꯣꯛꯏ꯫ ꯍꯥꯏꯔꯤꯕ ꯁꯛꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯇꯣꯛ ꯄꯥꯟꯕ ꯇꯦꯅꯋꯥ ꯃꯥꯜꯂꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯃꯁꯝꯗꯤ ꯁꯥꯡꯏ ꯑꯗꯨꯒ ꯃꯆꯨ ꯇꯥꯗꯅ ꯃꯃꯥꯡꯂꯣꯝꯗ ꯊꯒꯣꯝ ꯊꯒꯣꯝ ꯄꯨꯟꯁꯤꯜꯂꯤ꯫ ꯀꯕꯨꯏꯁꯤꯡꯅ ꯃꯁꯝ ꯑꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯀꯛꯊꯠꯂꯒ ꯃꯀꯣꯛ ꯑꯗꯨ ꯁꯥꯝꯇꯨꯒꯤ ꯇꯨꯄꯤ ꯎꯞꯄꯒꯨꯝ ꯑꯣꯏ꯫ ꯃꯈꯣꯏꯗꯤ ꯃꯦꯝ ꯁꯥꯍꯦꯕꯀꯤ ꯇꯔꯪ ꯎꯄꯨꯒꯤ ꯃꯔꯝꯗ ꯈꯛ ꯆꯔꯥꯡꯅꯗꯦ꯫ ꯃꯈꯣꯏꯅ ꯏꯔꯨꯖꯕꯒꯤ ꯆꯦꯟꯁꯤꯟꯅꯕꯗꯣ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯏꯔꯨꯖꯕꯗꯨꯗ ꯑꯄꯥꯛꯄ ꯃꯅꯪꯒꯟꯗ ꯀꯨꯞꯁꯤꯟꯕ ꯌꯥꯕ ꯑꯃꯁꯨꯡ ꯏꯔꯥꯏ ꯂꯥꯏꯅ ꯃꯅꯪꯒꯟꯗ ꯏꯪꯍꯟꯗꯨꯅ ꯄꯨꯕ ꯌꯥꯕ ꯄꯣꯠ ꯑꯃꯁꯨ ꯌꯥꯎꯏ꯫ ꯃꯇꯝ ꯑꯗꯨ ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ ꯊꯈꯥꯏꯋꯥꯏꯒꯤ ꯑꯣꯝꯆꯥꯛꯅꯕ ꯃꯇꯝ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯜꯒꯤ ꯀꯥꯡ ꯍꯌꯤꯡ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅ ꯑꯩꯈꯣꯏ ꯑꯃꯗꯤ ꯁꯒꯣꯜꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯗꯕ ꯃꯇꯝꯅꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯕꯨ ꯈꯝ ꯊꯦꯡꯅ ꯋꯥꯍꯟꯈꯤꯕꯅꯤ ꯑꯩꯈꯣꯏꯕꯨ꯫ ꯃꯈꯣꯏ ꯄꯔꯦꯡ ꯄꯔꯦꯡ ꯇꯨꯄꯤꯒꯤ ꯑꯀꯣꯏꯕ ꯃꯄꯥꯟꯗ ꯇꯣꯡꯁꯤꯜꯂꯤ, ꯃꯥꯏꯗ ꯆꯤꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯤꯡꯗꯁꯨ ꯁꯪꯒꯨ ꯁꯪꯒꯨ ꯇꯣꯡꯁꯤꯟꯕꯤ, ꯆꯤꯛꯄꯤ꯫ ꯑꯗꯨꯒ ꯂꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤꯁꯨ ꯀꯔꯤꯃꯨꯛ ꯍꯥꯏꯒꯅꯤ? ꯑꯩꯈꯣꯏ ꯑꯀꯤꯕ ꯐꯪꯅ ꯋꯥꯈꯤ ꯍꯌꯤꯡ ꯑꯃꯁꯨꯡ ꯁꯥꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯗꯨꯗ꯫ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯐꯥꯏ ꯁꯟꯇ꯭ꯔꯤꯁꯤꯡꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯈꯣꯝꯅ ꯍꯣꯝꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯕꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯝꯖꯤꯡꯏ꯫ ꯃꯥꯏꯜ 7 ꯂꯣꯝꯗꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯂꯩꯈꯣꯝ ꯍꯣꯝꯂꯕ ꯂꯝꯕꯤꯗ ꯆꯠꯂꯕ ꯃꯇꯨꯡꯗ इहान हाना अवांग चिंगसांग अमा यौरक्ले अखोई लेखोमदगी काखले हारिब चिंगसिंग असे असम अमसुंग मणिपुर की मरुओइब यांगलेन सरुगुमने मखोइसिंग असिदगी मखा ताना नागा हिल्स हाइना खंगनबदो संदोखिबने मणिपुर यौरक्पगी लंबीदा लैबा
ख्वाइदगी वांगबा चिंगसांगदी चौराकना फुट 6,000 लोम वांगे ngambasу yamna ngammi chingthak aduda leiba lambi sing adu yamna atong akut naiba maramna sagol tongbadasu kari kari gumma mafamdadi yamna luna thoi mafam sing adu wangak ta horaba janganna kupsille arapa amasung anakpa mafam singda kongang kharasu thingnaba yawi adubu masingdi yamde chingni lamasida mail manga khuringi Manipur gi thana amamam thamlaga yeknaba singbo kupna yengsinbagi amasung sithi puduna lakpa mioi singna tangkak amamam gi oina thungabagi mafam oina sijinai mafam pumnamakta thana singa sige akoibada lanban saduna khajinde adubo achauwa kharadi khajillambasu yawi adum oinamak losai singna mi makok kaklaga lukha thanabagi damakta amuktang natana hanna landa khi oira male thana pumnamakta ekhoine hek thungabaga mayam pumnamak irang langne amasung mafam maduda leiramba santri puba sifai singna phajaba mawongda thoraklaga matik chana ikai khumnabadu utpi makhoide top pa bengal khongbasi yamna pamje aduna oithokpa yaba mafam matam khudingda bengal khongbasi sijine adubo numit adudi ekhoi lekhomna su pumtai teiraba chak su lamlaba yamna choktharaba maram nara karino ekhoi lakpada makhoi kari su thoidoklamde numidang wairamgi athengba phawba ekhoi gi khongsat ki aroiba mafam madu yaudre ekhoi na thunggadaba mafam du turel gi oi thang manakan da leiba maramna turel adu ekhoi na lan thokpa takhi ekhoi gi sagol singdi turen gi wang aduda adum thamamba tai ekhoi turel adu lan thokle wana saba thong a haimi amada thong adu su yengbada pakhatpagi masakni asigum laba thong sing asidi taseng namak pukning da langtak na hale tara akuppa mayam ama pulap yasinaraga achauba thori ama oina sare aduga u singdagi turel gi atopa nakal lo yongnaba yamna wangna tingi tarana saba thori adudagi yamna kungna wa mayam nakan da ngathoknaba oina yanthare amasung makoi adu thonggi mapakaduda lina phajinduna tham thonggi mapakadusu wana phakki matawgum sabani iran lanna karisu leitaba achamba pot oina urabasu thong sing adu tasengna mapangal kalli mi sa kaya tangai padrabadi adum puba lanthokpa yai thong sing adu isinggi imaidagi yamna wangna le ekhoina lanba matamda phak karak ki ahoba duda makhagi ising uba ngamme amaromda thong adugi mayai yorokpa matamda yamna nungai taba mawong amana kanna haimanbadagi khong thangmada yamna kiba duni aidi masida suklan hek lanjaningde yamna mawong sadana amuktang sunatana tu sankibani amasung matang aduda manipuri singna thawai tana noksakhibani ekhoigi pothafam sang adu yauraba matungda nong kanna chuba horab mahi marom thampham manba achauba wana saba mafam thokpham changpham amatamak yauraga thongnau amatta pande aduga leimai adu su leibaki leifamni hariba mafam asida karigumba makhalgi phal chokrina singba phampham lakphamgi pot amatta leite ekhoigi potyom sing adu laktriba phawbani leibakta phamduna ngaiba natana karisu tawningai leramde ekhoi loinamak hakchang sungamde chaksu yamna lamlami numidangi pung 8 taraba phawba karisu laktraba matungda sakhumgi potchaiga loinana chak thongba ekhoigi pujari adu lakle ekhoigi chaklen leimai da dum charaga ekhoigi arumba pot mompakna chingba samuda purakadaba sing adu laktriba phawbadi ayuk pung 2 taba phawba ngaiba taram pung 3 gi matamdudi awabagi masakni maramdi kang tumit sangu paisilaktuna ekhoigi khut maina chingba hakchang kupsindaba mafam pumnamak chiklami
ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯂꯥꯛꯇꯗꯨꯅ ꯄꯟꯊꯕꯒꯤ ꯃꯔꯝꯗꯤ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯝꯕ ꯑꯗꯨꯒ ꯌꯥꯝꯅ ꯅꯥꯟꯕ ꯃꯔꯝꯗꯒꯤ ꯁꯥꯃꯨꯁꯤꯡꯒꯤ ꯃꯈꯣꯡꯅ ꯆꯠꯄꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ 5-6ꯂꯛꯁꯨ ꯁꯥꯃꯨꯗꯒꯤ ꯄꯣꯠ ꯂꯧꯊꯕꯗ ꯃꯇꯝ ꯆꯪꯈꯤꯕꯒꯤ ꯊꯕꯛ ꯑꯗꯨꯅꯅꯤ꯫ ꯑꯌꯨꯛ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗꯗꯤ ꯑꯩꯈꯣꯏ ꯇꯨꯝꯅꯤꯡꯉꯛꯇꯨꯅ ꯐꯃꯨꯡ ꯁꯦꯝꯅꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯣꯡ ꯑꯗꯨꯗ ꯄꯨꯡ ꯑꯃꯔꯣꯝ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯅꯣꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯍꯩꯊꯔꯛꯂꯕꯅꯤ꯫ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯌꯨꯔꯛꯇꯨꯅ ꯀꯣꯛꯇꯁꯨ ꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯍꯧꯒꯠꯇꯨꯅ ꯄꯣꯠ ꯄꯨꯝꯅꯃꯛ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯒ ꯂꯦꯝꯍꯧꯔꯤꯕ ꯑꯍꯤꯡꯒꯤ ꯁꯔꯨꯛ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯝꯃꯤ꯫ ꯃꯊꯪ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯆꯠꯄꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯈꯟꯅꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯏꯁꯤꯡ, ꯀꯨꯂꯤꯁꯤꯡ ꯑꯃꯗꯤ ꯁꯥꯃꯨꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯀꯥ ꯍꯦꯟꯅ ꯆꯣꯛꯊꯔꯝꯃꯤ ꯑꯃꯁꯨꯡ ꯅꯣꯡ ꯂꯦꯞꯄ ꯅꯥꯏꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯀꯨꯂꯤꯁꯤꯡꯅ ꯑꯩꯒꯤꯗꯃꯛ ꯋꯥꯒꯤ ꯗꯣꯂꯥꯏ ꯑꯃ ꯁꯥꯕꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯁꯒꯣꯜ ꯑꯗꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨꯗ ꯂꯦꯞꯇꯅ ꯂꯝꯁꯥꯡ ꯆꯠꯂꯛꯄ ꯑꯃꯁꯨꯡ ꯑꯉꯝꯕ ꯀꯌꯥ ꯀꯥꯔꯛꯄꯗꯒꯤ ꯃꯥꯒꯤ ꯅꯪꯒꯜ ꯑꯗꯨ ꯆꯥꯊꯠꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯠꯂꯤꯕ ꯆꯠꯀꯗꯕ ꯂꯝꯁꯥꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯕꯨ ꯗꯣꯂꯥꯏꯗ ꯄꯨꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯂꯦꯞꯄꯛꯄꯅꯤ꯫ ꯑꯩꯅ ꯄꯟꯊꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯒꯁꯨ ꯐꯖꯅ ꯈꯪꯅꯕꯒꯤ ꯃꯇꯝ ꯑꯃ ꯐꯪꯖꯈꯤ꯫ ꯑꯩꯈꯣꯏ ꯄꯨꯂꯞꯅ ꯃꯤ ꯃꯁꯤꯡ 30 ꯁꯨꯐꯝ ꯊꯣꯛꯄ꯭ꯔꯥ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤ 12ꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯈꯛ ꯎꯈꯤꯗꯦ꯫ ꯈꯣꯡꯁꯥꯜꯂꯛꯄ ꯃꯇꯝꯗ ꯃꯥꯡꯗ 2ꯔꯛ ꯆꯦꯟꯈꯠꯇꯨꯅ ꯃꯈꯣꯏꯅ ꯃꯁꯥꯕꯨ ꯃꯁꯤꯡ ꯊꯤꯖꯔꯝꯃꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯑꯣꯏꯅ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯃꯊꯛ ꯑꯣꯟꯈꯠꯇꯨꯅ ꯄꯥꯏꯔꯒ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯆꯤꯡ ꯂꯝꯕꯤꯒꯤ ꯊꯦꯛꯆꯤꯜꯂꯛꯄ ꯃꯐꯝꯗꯨ ꯂꯥꯜꯂꯛꯄꯗꯁꯨ ꯃꯈꯣꯏꯅ ꯎꯠꯂꯤꯕ ꯑꯗꯨ ꯑꯗꯨꯝ ꯆꯠꯊꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯁꯔꯨꯛ 2 ꯍꯦꯟꯅ ꯌꯥꯎꯔꯤ ꯍꯥꯏꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯈꯪꯍꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯁꯤꯐꯥꯏꯒꯤ ꯈꯪꯅꯕꯤ ꯐꯤꯖꯦꯠꯇꯤ ꯈꯔꯗꯃꯛ ꯑꯣꯏ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯄꯨꯡ ꯐꯥꯅ ꯁꯦꯠꯄ ꯃꯤ 3ꯗꯃꯛ ꯌꯥꯎꯏ꯫ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯃꯁꯥꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯂꯩꯇꯦꯡꯖꯩ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯄꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯉꯥꯛ ꯁꯦꯟꯕꯤꯅꯕ ꯁꯟꯇ꯭ꯔꯤ ꯑꯃꯃꯝ ꯄꯤꯕꯗꯨ ꯄꯨꯡ 3 ꯈꯨꯗꯤꯡꯒꯤ ꯁꯤꯟꯕꯅꯤ ꯑꯃꯁꯨꯡ ꯃꯗꯨꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯁꯛꯇꯝ ꯃꯑꯣꯡ ꯑꯃꯃꯝꯗꯤ ꯌꯥꯎꯏ꯫ ꯌꯥꯝꯅ ꯃꯣꯠꯅ ꯎꯔꯕ ꯃꯤꯁꯛ ꯑꯃ ꯃꯊꯧ ꯄꯨꯔꯤꯕ ꯁꯤꯐꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯃꯑꯣꯡꯗ ꯁꯤꯐꯥꯏ ꯑꯗꯨꯗ ꯈꯨꯔꯨꯝꯃꯤ꯫ ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ, ꯀꯣꯠ, ꯄꯦꯇꯤꯅꯆꯤꯡꯕ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯔꯥꯏꯐꯜ ꯑꯗꯨꯅ ꯂꯩꯕꯥꯛꯇ ꯊꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯣꯠꯅ ꯎꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯨꯝꯒꯠꯇꯨꯅ ꯃꯁꯥꯒꯤ ꯅꯤꯄꯥ ꯊꯣꯛꯄ ꯃꯑꯣꯡꯗ ꯑꯃꯨꯛ ꯁꯦꯠꯆꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯐꯖꯕ ꯃꯑꯣꯡꯗ ꯁꯂꯥꯝ ꯇꯧꯔꯦ꯫ ꯑꯇꯣꯞꯄ ꯃꯤ ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯗꯥꯏꯗꯅꯣ ꯑꯃ ꯁꯠ ꯃꯥꯡꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯟꯇ꯭ꯔꯤ 2 ꯊꯝꯕꯅꯤ꯫ ꯌꯥꯝꯅ ꯇꯣꯏꯅ ꯃꯈꯣꯏꯅ ꯃꯄꯥꯟ ꯃꯥꯡꯒꯣꯟꯗ ꯁꯟꯇ꯭ꯔꯤ ꯇꯧꯖꯒꯦ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯄꯥꯟꯗ ꯃꯈꯣꯏꯅ ꯍꯦꯛ ꯂꯩꯈꯤꯕꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯕꯥꯛ ꯃꯊꯛꯇ ꯀꯟꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯅꯥꯈꯣꯛꯄꯗꯨꯅ ꯑꯩꯈꯣꯏꯕꯨꯁꯨ ꯃꯤꯀꯞ ꯊꯣꯛꯍꯜꯂꯤ꯫ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯃꯥꯅ ꯅꯤꯡꯉꯛꯄ ꯃꯇꯨꯡ ꯏꯟꯅ ꯄꯪꯆꯠꯇ ꯆꯠꯅꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯏꯇꯟ ꯇꯜꯂꯛꯄ ꯍꯩꯅꯤꯡꯗꯕ ꯎꯔꯕꯗꯤ ꯑꯁꯝꯕ ꯂꯝꯕꯤꯁꯤꯡꯗ ꯍꯦꯛꯇ ꯁꯝꯖꯤꯟꯗꯨꯅ ꯆꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗꯗꯤ ꯃꯈꯣꯏ 1-2ꯗꯤ ꯃꯍꯧꯁꯥꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯈꯣꯏ 2ꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯑꯍꯣꯡꯕ ꯂꯩꯇꯅ ꯑꯗꯨꯝ ꯕꯦꯡꯒꯨꯟ ꯄꯥꯏꯕꯅꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯄꯥꯝꯕ ꯀꯌꯥ ꯈꯣꯡꯗꯨꯅ ꯑꯩꯈꯣꯏꯕꯨꯁꯨ ꯑꯄꯥꯝꯕ ꯈꯪꯍꯜꯂꯤ꯫ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯑꯩꯗꯤ ꯑꯐꯕꯅꯤ ꯈꯟꯖꯩ꯫ ꯔꯥꯏꯐꯜꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯄꯨꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯦꯛꯁꯤꯟꯖꯕ ꯃꯄꯣꯠ ꯃꯆꯩ ꯀꯌꯥ ꯐꯤ ꯑꯃꯗ ꯌꯣꯝꯗꯨꯅ ꯀꯤꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯅꯣꯡꯃꯩ ꯃꯇꯣꯟꯗ ꯌꯥꯜꯂꯤ꯫ ꯃꯅꯤꯄꯨꯔꯤ ꯁꯤꯐꯥꯏꯁꯤꯡꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯃꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕꯗ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ
Makru turel mapanda aikoina thunglamba achotpa mafam ayingba mafam adu thadoklami mafam adudagi lakpada aikoi loinamak haraune maramdi hojik Manipur pangna laklabanina numit khuding chap mane numit chuppa ching amuk kaba amuk kumthaba aduga numidangi matamdana wana saba khangpok sangamada adubo ahanba numita thengnakiba wakhal sing adunadi aikoida losing khara takpire aikoida yamna darkar leba pot ayambadi kuli singna puhalle aduga samu singduda atai polam sing hapami maramdi makoina tapna chatpanina koina sum lakpada aikoibu yengnabagidamak chingmi mioi singna makoigi khungangdagi sangu thoknare makoi ayambana hanadi English ki nupi amatta udribanina maroina makoini yengnglibasi engondani singthaktagi numit tare ni chatlaba matungda nipan suba numitadi aikoi ikon konba chingsang adugi khwaidagi wangba napomda lakle amasung aikoina chatliba ching adugi makhada leikraba Manipur tampak ki sakpham adu aina ihan hana uzabani numit yungba matungi nungsa mangal aduda kaya da phajana ingna chikna ukraba haukiba numit taret ni chupna chingda laklaba matungda mitna yengbada tamna sandokriba mafam sing adu yengbada asukki matik phajarame matam ngaihakti aikoi chingthak aduda leptuna mafam sing adu harauna yengjakhi tampak aduda lapna laikhraba angauba machu taiba maharaj ki kono amasung mahakna chetna luna ningjaba laigi sanana kuppa laisang adugi mawong suuba phanglame aikoina lepliba adugi makhada amuk sangbana sandokre loktak pat ki isingna amasung ising adugi manakta chingdum machagi ithatna amuk kaya da phajana thamleba chabul hobo upal amadi laphu pambi singi marakta khungang kaya na tampaka sigi marakta tumpak haureba asumna khungang singi marakta phaugi labu amadi atai mahi marong thapam singsu lamtup sandokli tampak ki lamdam punamakse yengbada awat palaitaba amasung sectionna thamlaba mafam manbane asumna aikoigi khongchatki aroiba oigadaba mathangi numit adubusu aikoina amuk yamna khaurangna ngaijakhibane Colonel Samu ko manipa mana lamjingduna Samu tara amasung sifai yankhaiga loinana aikoibu chingkhong amada ngaiduna leiramba du thengnare Colonel Samu haiba misak adude aina urakpa mi singi marakta akiba pokpa amadi yamna su lemjaba ahan amani bebahar phajaba amasung nolokpa haibado mangonda loinabak yawi achauba thumok kayada patki usek amadi chana naba mana masing kaya hablaga aikoida khudol pot hoina pirami aduga khangpok sang adu phawa aikoibu thinduna chamine angang machugi pina phajana kuplaba samugi mathakta aikoi loina tongi ahanbada aidi ipuroibaga loinana samu mathakta tongjaning bane adugo aikoi lon khangnadabagi marakta wa phongdo khaliba misakaduna hai Colonel Samuna yaroi maramdi aikoi so itik igun ngakchaba oina samu pumnamakase nakhoi sijina naba puraklibane asomna aihakso lemjana atopa samu amada tongduna ipuroibagi matung ilami ahan oiraba Colonel aduna ikai khumnabagi mawongda aikoibo ngak senna potha sang adu phawba lakminare aduga aroiba salam piramlaba matungda makhoi loina khongsan khre aikoi su isagi hainajabi mawongda leihore mile tara lapna Manipur gi lamdam masida changsin nabagi damak aikoi mathangi ayuktadi ngantana hogatuna thorang torame yengbada mawong tana amasung masu taba misak ama oina unanaba hek yariba makhai aikoi isabu sem sarame maramde aikoi gi khongchat ki aroiba mafam madu yaudringaida aikoi ningthaugi machanu pa singgo nagadabane
ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ ꯐꯠꯇꯕ ꯊꯕꯛꯇ ꯍꯩꯅꯖꯕ ꯑꯀꯥꯏꯕꯗ ꯇꯧꯕ ꯎꯆꯤ ꯑꯃꯅ ꯍꯧꯈꯤꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯊꯧ ꯆꯤꯟꯕ ꯁꯥꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯎꯞꯀꯗꯕ ꯇꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯂꯥꯎꯅ ꯆꯤꯛꯊꯠꯄꯤꯔꯝꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠ ꯃꯣꯖꯥꯒꯤ ꯈꯨꯠꯁꯥ ꯊꯤꯡꯖꯤꯟꯐꯝ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯍꯣꯍꯜꯂꯝꯂꯦ ꯑꯩꯒꯤ ꯎꯄꯨꯁꯤꯡꯗ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯨꯛ ꯍꯩꯗꯣꯛꯇꯨꯅ ꯊꯤꯔꯨꯕꯁꯨ ꯉꯝꯗꯕꯅ ꯑꯩꯈꯣꯏ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯄ ꯇꯥꯈꯤ ꯑꯍꯜ ꯑꯣꯏꯔꯕ ꯀꯔꯅꯦꯜ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯂꯤ ꯃꯅꯤꯄꯨꯔ ꯃꯌꯣꯜ ꯌꯧꯒꯗꯕ ꯃꯥꯏꯜ 7 ꯋꯥꯠꯂꯤꯉꯩꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯃꯔꯤꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯁꯥꯍꯜꯂꯝꯕ ꯌꯨꯝ ꯃꯆꯥꯗꯨꯗ ꯐꯛ ꯑꯃꯁꯨꯡ ꯆꯧꯀ꯭ꯔꯤ ꯊꯥꯗꯨꯅ ꯅꯤꯡꯊꯤꯖꯅ ꯁꯤꯜꯂꯝꯃꯤ ꯃꯖꯥꯏ ꯕꯦꯡꯒꯨꯜ ꯈꯣꯡꯗꯨꯅ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕꯒꯤ ꯃꯑꯣꯡꯗ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯆꯠꯅꯕꯤ ꯃꯑꯣꯡꯗ ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥ ꯃꯔꯤ ꯑꯗꯨꯅ ꯃꯥꯡꯂꯣꯝꯗ ꯑꯩꯈꯣꯏꯕꯨ ꯎꯅꯕ ꯂꯥꯛꯈꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯅꯥꯄꯇꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯑꯩ ꯁꯛ ꯇꯥꯛꯆꯕꯗꯤ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯃꯇꯝ ꯑꯃꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯋꯥꯈꯜ ꯑꯃ ꯊꯝꯂꯛꯄꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯍꯥꯟꯅ ꯎꯕ ꯉꯝꯖꯈꯤꯗꯦ ꯃꯍꯥꯛ ꯌꯦꯡꯕꯗ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯅ ꯐꯖꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯠꯇꯦ ꯑꯩꯅ ꯈꯟꯖꯕꯗ ꯃꯍꯥꯛꯀꯤ ꯃꯔꯦꯞ ꯐꯨꯠ 5ꯒ ꯏꯟꯆꯤ 9 ꯑꯣꯏꯒꯅꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯈꯖꯤꯛꯇꯪ ꯀꯨꯆꯨ ꯄꯥꯟꯕ ꯑꯃꯁꯨꯡ ꯍꯥꯏꯔꯞ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯃꯥꯏꯊꯣꯡꯅꯤ ꯃꯤꯠꯇ ꯐꯖꯕ ꯑꯃꯁꯨꯡ ꯃꯃꯣꯟ ꯅꯣꯛꯄꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯥꯃꯥꯡꯒꯤ ꯌꯥ ꯈꯔ ꯇꯦꯛꯄ ꯃꯔꯝꯅ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯁꯣꯏꯍꯜꯂꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯖꯕ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯖꯩ ꯑꯃꯁꯨꯡ ꯈꯟꯈꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯐꯕ ꯃꯤ ꯑꯣꯏꯒꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥꯈꯜ ꯂꯩꯈꯤꯗꯦ ꯅꯨꯃꯤꯠꯇꯣ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯌꯥꯝꯅ ꯇꯤꯜꯂꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯆꯧꯕ ꯐꯝꯅꯥꯏꯕ ꯀꯌꯥ ꯌꯥꯎꯏ ꯑꯩꯗꯤ ꯆꯃꯝꯅꯕꯗꯒꯤ ꯃꯌꯥꯝꯒ ꯈꯨꯠ ꯁꯣꯛꯅꯕꯗꯨ ꯁꯤꯐꯥꯏ ꯑꯃꯒꯁꯨ ꯁꯣꯛꯅꯔꯒ ꯂꯣꯏꯁꯤꯜꯂꯨꯔꯦ ꯃꯁꯤꯗ ꯊꯧꯅꯥ ꯐꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗꯤ ꯉꯛꯈꯤꯕꯅꯤ ꯖꯨꯕꯔꯥꯖ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯁꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕు ꯄꯨꯁꯜꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯤꯟꯗꯨꯁꯇꯥꯅꯤ ꯉꯥꯡꯕ ꯉꯝꯕꯗꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯕ ꯉꯝꯂꯝꯃꯤ ꯑꯇꯩꯗꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗꯃꯛ ꯉꯥꯡꯕꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯃꯣꯟꯗꯃꯛ ꯇꯣꯛꯂꯒ ꯑꯗꯨꯝ ꯄꯦꯟꯖꯔꯦ ꯑꯃꯔꯣꯝꯗ ꯑꯩꯍꯥꯛꯁꯨ ꯃꯈꯣꯏꯒꯨꯝꯅ ꯃꯃꯣꯟꯗꯃꯛ ꯅꯣꯛꯂꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯋꯥꯅꯗ꯭ꯔꯦ ꯄꯣꯠ ꯀꯌꯥꯃꯔꯨꯝ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯜ ꯄꯤꯕꯤꯔꯝꯃꯤ ꯄꯥꯠꯀꯤ ꯎꯆꯦꯛ ꯌꯥꯎꯕ ꯊꯨꯝꯃꯣꯛ ꯉꯥꯅꯨꯁꯤꯡꯒꯤ ꯑꯃꯁꯨꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡꯒꯤ ꯃꯈꯣꯏꯅ ꯄꯤꯔꯝꯗꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯔꯝꯗꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯝꯗꯕꯅ ꯑꯩꯒꯤ ꯈꯨꯠꯁꯥ ꯌꯥꯎꯗ꯭ꯔꯕ ꯈꯨꯠ ꯃꯣꯖꯥ ꯑꯗꯨ ꯈꯨꯠ ꯁꯣꯛꯅꯃꯟꯕꯗꯒꯤ ꯇꯥꯁꯤꯜꯂꯛꯂꯕ ꯃꯑꯣꯡꯗ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯅꯣꯂꯨꯛꯄ ꯋꯥꯍꯩ ꯈꯔꯁꯨ ꯍꯥꯏꯔꯕ ꯑꯩꯅꯁꯨ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯃꯤꯅꯣꯛꯅ ꯈꯔ ꯌꯦꯡꯅ ꯈꯔ ꯅꯣꯛꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯃꯩꯊꯪꯗꯗꯤ ꯑꯩꯈꯣꯏ ꯁꯒꯣꯜ ꯑꯃꯨꯛ ꯇꯣꯡꯈꯠꯂꯦ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯣꯅꯨꯡꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯈꯣꯏꯒꯤ ꯐꯝꯅꯥꯏꯕ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯌꯣꯜꯂꯣꯝꯗ ꯆꯪꯁꯤꯜꯂꯝꯃꯤ ꯑꯩꯈꯣꯏꯅ ꯊꯨꯡꯕꯒ ꯁꯂꯥꯃꯤ ꯅꯣꯡꯃꯩ 12 ꯀꯥꯞꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯅꯨꯡꯒꯤ ꯊꯣꯡꯒꯥꯜꯗ ꯖꯨꯕꯔꯥꯖꯅꯆꯤꯡꯕ ꯑꯗꯨꯒ ꯕꯤꯗꯥꯏ ꯇꯧꯅꯔꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯔꯦꯖꯤꯗꯦꯟꯁꯤꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯥꯏ ꯑꯣꯜꯂꯛꯂꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯐꯥꯎꯈꯤ